ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯗ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯐꯖꯕ ꯑꯁꯤ ꯋꯥꯍꯩꯅ ꯁꯩꯇꯥꯔꯕꯁꯨ ꯃꯇꯝ ꯄꯨꯝꯕꯗ ꯋꯥꯠꯂꯒꯅꯤ꯫ ꯃꯁꯛ ꯐꯖꯕꯗꯒꯤ ꯍꯦꯟꯇꯣꯛꯂꯒ ꯃꯍꯥꯛꯀꯤ ꯃꯁꯝꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯩ, ꯌꯥꯝꯅꯁꯨ ꯁꯥꯡꯏ꯫ ꯁꯅꯥ ꯃꯆꯨꯒꯤ ꯃꯁꯝ ꯑꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯁꯅꯥ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯝꯃꯤ꯫ ꯑꯁꯥꯡꯕ ꯃꯁꯝ ꯑꯗꯨ ꯂꯦꯡꯕꯥꯟꯒꯤ ꯃꯃꯥꯡꯂꯣꯝꯗ ꯊꯥꯗꯍꯟꯗꯨꯅ ꯃꯅꯝ ꯅꯨꯡꯁꯤꯕ ꯂꯩ ꯀꯌꯥꯅ ꯃꯐꯝ ꯆꯥꯅ ꯂꯩꯇꯦꯡꯏ꯫ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯁꯨ ꯑꯇꯥꯡꯕ ꯃꯅꯤ ꯃꯨꯛꯇꯥ ꯀꯌꯥ ꯅꯞꯇꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯍꯜꯂꯤ꯫ ꯊꯪꯅꯕ ꯂꯩꯕꯥꯛ ꯈꯨꯗꯤꯡꯒꯤ ꯔꯥꯖꯀꯨꯃꯥꯔꯁꯤꯡꯅ ꯃꯍꯥꯛꯀꯤ ꯐꯖꯕ ꯑꯁꯤꯗ ꯂꯣꯏꯅ ꯀꯂꯛꯅꯔꯝꯃꯤ꯫ ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯅꯣꯡꯌꯥꯏ ꯀꯧꯏ꯫ ꯃꯍꯥꯛꯁꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯆꯪꯈꯣꯜꯂꯤ, ꯅꯨꯄꯤꯁꯨ ꯊꯤꯗ꯭ꯔꯤ꯫ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕ ꯍꯥꯏꯔꯒꯗꯤ ꯈꯔ ꯄꯪꯕ, ꯃꯤꯅ ꯏꯟꯁꯤꯟꯕꯗ ꯂꯧꯒꯟꯕ, ꯌꯥꯝꯅ ꯐꯤꯡꯒꯟꯕ ꯑꯁꯤꯅꯤ꯫ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯃꯨꯛꯇ ꯎꯗ꯭ꯔꯕꯁꯨ ꯃꯍꯥꯛ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯅꯕꯗꯒꯤ ꯈꯪꯂꯦ꯫ ꯃꯍꯥꯛ ꯁꯛ ꯎꯗ꯭ꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯝꯃꯤ, ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯋꯥꯈꯜꯗꯨ ꯑꯉꯥꯎꯕ ꯃꯥꯂꯪꯗ ꯇꯥꯎꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯐꯝ ꯑꯗꯨ ꯀꯝꯗꯧꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯗ ꯁꯥꯒꯠꯆꯩ꯫ ꯋꯥꯈꯜ ꯈꯟꯕꯗ ꯂꯝꯁꯤꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯍꯜ ꯈꯔ ꯊꯥꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯖꯍꯟꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯦ꯫ ꯅꯣꯡꯃ ꯗꯔꯕꯥꯔ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤ ꯃꯌꯥꯝ ꯃꯥꯡꯗ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯅꯣꯡꯌꯥꯏꯅ, ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ, ꯂꯥꯏ ꯒꯨꯔꯨꯁꯤꯡꯗ ꯅꯤꯡꯊꯧ ꯑꯩꯍꯥꯛꯅ ꯏꯀꯣꯛ ꯅꯣꯂꯨꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯠꯇ ꯇꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯌꯥꯝꯕꯨ ꯀꯧꯈꯠꯆꯕꯅꯤ꯫ ꯍꯥꯏꯌꯨ ꯍꯥꯏꯌꯨ, ꯇꯥꯁꯤ꯫ ꯀꯔꯤ ꯀꯔꯝꯕ ꯏꯔꯅꯥꯏꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯩꯔꯕꯒꯦ? ꯑꯩꯒꯤ ꯏꯄꯥ ꯏꯕꯨꯡꯉꯣꯁꯨ ꯃꯉꯥꯏ, ꯃꯁꯥꯁꯦ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯌꯥꯝꯕꯅ ꯐꯃꯨꯡꯗ ꯌꯥꯊꯗꯨꯅ ꯂꯩꯔꯦ꯫ ꯃꯍꯥꯛꯅ ꯊꯦꯡꯅ ꯌꯨꯝ ꯄꯥꯟꯈꯤꯕꯅ ꯑꯩꯅ ꯄꯥꯈꯪ ꯀꯥꯡꯗꯣꯡ ꯐꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯃꯤꯠ ꯃꯃꯥꯏ ꯈꯔ ꯄꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯔꯥꯅꯤꯒꯤ ꯈꯨꯕꯝ ꯑꯁꯦ ꯃꯦꯟꯁꯤꯟꯅꯕ ꯇꯥꯂꯣꯏ ꯑꯃ ꯊꯤꯅꯕ ꯇꯧꯔꯒꯦ ꯑꯩ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯌꯥꯎꯗꯦ꯫ ꯃꯌꯥꯝꯗꯨꯅ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯨꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯃꯑꯣꯡꯗ ꯈꯨꯝꯂꯛꯏ꯫ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯃꯍꯥꯔꯥꯅꯤ ꯑꯣꯏꯒꯗꯕ ꯃꯍꯥꯛꯇꯤ ꯂꯩꯔꯕ꯭ꯔꯥ? ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯈꯟꯊꯕ ꯂꯩꯇꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏ, ꯂꯩꯔꯦ꯫ ꯑꯋꯥꯡꯂꯣꯝꯗ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯑꯩꯒ ꯍꯥꯟꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯗ꯭ꯔꯤ, ꯑꯃꯨꯛꯇ ꯎꯅꯈꯤꯕꯁꯨ ꯂꯩꯇ꯭ꯔꯤ꯫ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯈꯔ ꯊꯥꯗꯨꯅ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯑꯣꯏꯅꯕ ꯍꯥꯏꯍꯜꯂꯨꯔꯒꯦ ꯍꯥꯏꯅ ꯈꯜꯂꯦ꯫ ꯃꯇꯝ ꯀꯨꯏꯅ ꯅꯤꯡꯊꯧꯒꯤ ꯃꯅꯤꯡ ꯃꯃꯥꯡ ꯑꯋꯥꯠ ꯑꯄꯥ ꯑꯁꯣꯏ ꯑꯉꯥꯝ ꯂꯝꯕꯤ ꯌꯥꯠꯄꯤꯕ ꯑꯍꯜ ꯑꯃꯁꯨ ꯅꯣꯡꯌꯥꯏꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ꯫ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗꯤ ꯅꯤꯡꯊꯧꯒꯗꯤ ꯄꯛꯅꯗꯦ꯫ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯑꯋꯥꯕ ꯀꯌꯥ ꯊꯣꯛꯂꯛꯄ ꯌꯥꯏ꯫ ꯃꯥꯏꯀꯩ ꯆꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯨꯏꯅ ꯈꯟꯖꯔꯛꯄ ꯃꯪꯂꯥꯟ ꯑꯗꯨ ꯑꯔꯦꯝꯕ ꯇꯥꯍꯟꯕꯗꯤ ꯄꯥꯝꯂꯝꯗꯦ꯫ ꯅꯤꯡꯊꯧꯗꯨ ꯅꯨꯄꯥ ꯈꯔꯁꯨ ꯊꯣꯛꯇꯕꯒ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ, ꯅꯤꯡꯊꯧ ꯍꯥꯏꯕꯁꯤꯗꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯂꯥꯏꯒꯨꯝꯕꯅꯤ꯫ ꯇꯧꯒꯦꯗ ꯇꯧꯕ ꯉꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯁꯨ ꯅꯤꯡꯊꯧꯒꯤ ꯀꯨꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯀꯩ ꯑꯗꯣꯝꯗꯒꯤ ꯆꯅꯨꯔꯥ ꯑꯃ ꯄꯨꯔꯛꯂꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯄꯨꯟꯁꯤ ꯈꯥꯡꯉꯨꯊꯛꯇ ꯑꯔꯦꯝꯕꯗ ꯃꯥꯡꯒꯅꯤ꯫ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯈꯠꯆꯔꯛꯀꯦ꯫ ꯍꯥꯟꯅ ꯅꯤꯡꯊꯧ ꯑꯣꯏꯔꯝꯕ ꯅꯄꯥ ꯏꯕꯨꯡꯉꯣꯅ ꯂꯥꯟ ꯆꯠꯂꯝꯗꯥꯏꯗ ꯑꯩꯅ ꯈꯥꯝꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯌꯥꯝ ꯐꯠꯇꯦ, ꯁꯣꯏꯗꯅ ꯃꯥꯏꯊꯤꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯅ ꯑꯩꯒꯤ ꯋꯥꯕꯨ ꯂꯨꯅ ꯈꯟꯈꯤꯗꯦ꯫ ꯃꯍꯥꯛ ꯂꯥꯟꯐꯝꯗ ꯃꯥꯏꯊꯤꯈꯤ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯌꯦꯛꯅꯕꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯀꯟꯕꯤꯔꯛꯏ꯫ ꯂꯥꯟꯐꯝ ꯑꯗꯨꯗ ꯃꯈꯣꯡ ꯁꯣꯛꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯍꯧꯒꯠ ꯀꯥꯡꯈꯠꯇꯨꯅ ꯆꯠꯄ ꯉꯝꯈꯤꯗꯕꯅꯤ꯫ ꯅꯣꯡꯌꯥꯏꯗꯨ ꯃꯄꯥꯅ ꯃꯈꯣꯡ ꯇꯦꯛꯂꯒ ꯂꯩꯔꯝꯕꯒꯤ ꯃꯔꯝ ꯍꯥꯟꯅ ꯈꯪꯂꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯐꯝꯅꯥꯏꯕ ꯑꯗꯨꯅ ꯍꯥꯏꯕꯗꯒꯤ ꯈꯪꯂꯦ꯫ ꯃꯇꯝ ꯀꯨꯏꯅ ꯀꯣꯅꯨꯡꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯂꯕ ꯑꯍꯜꯅꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡ ꯏꯃꯨꯡ ꯃꯅꯨꯡ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯅꯣꯡꯌꯥꯏꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯔꯝꯂꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯣꯏꯗꯕ ꯑꯃꯠꯇ ꯉꯥꯡꯂꯔꯣꯏ ꯍꯥꯏꯕꯁꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯪꯉꯤ꯫ ꯐꯔꯦ, ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯤꯡꯖꯕ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯁꯅꯨ, ꯀꯥꯏꯈ꯭ꯔꯁꯅꯨ꯫ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯍꯥꯏꯖꯔꯕꯁꯨ ꯅꯨꯡꯁꯤꯕ ꯃꯥꯕꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯍꯦꯛꯇ ꯀꯥꯎꯊꯣꯛꯄ ꯉꯝꯒꯅꯤ? ꯃꯍꯥꯛ ꯃꯇꯣꯝꯇ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯑꯁꯦꯡꯕꯗꯤ ꯄꯥꯔꯤꯗꯨ ꯃꯍꯥꯛꯀꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯕ,
ꯅꯤꯡꯊꯧꯅ ꯑꯄꯥꯝꯕ ꯒꯨꯟ ꯈꯔ ꯌꯥꯎꯈꯤꯕꯗꯒꯤ ꯃꯍꯥꯛꯄꯨ ꯃꯃꯥꯟꯅꯕ ꯑꯃꯒꯨꯝꯅ ꯂꯣꯏꯅꯈꯤꯕꯅꯤ꯫ ꯏꯅꯤꯡꯊꯧ, ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯁꯤꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯄꯗꯤ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯒꯦ? ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯀꯧꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯩꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯁꯤꯟꯅꯕ ꯃꯔꯨꯞ ꯍꯥꯏꯔꯗꯤ ꯅꯪꯅꯤ꯫ ꯃꯇꯨꯡ ꯑꯩꯉꯣꯟꯗ ꯅꯤꯡꯊꯧ ꯍꯥꯏꯅ ꯍꯦꯛ ꯀꯧꯔꯛꯑꯗꯤꯅꯦ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯍꯣꯏ, ꯐꯔꯦꯅꯦ, ꯅꯪꯅ ꯄꯥꯝꯗꯕꯗꯣ ꯑꯩ ꯀꯧꯔꯔꯣꯏ꯫ ꯑꯗꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯄꯒꯤ ꯃꯔꯝꯗꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯥꯏꯈꯣꯗꯅ꯫ ꯍꯣꯏ, ꯍꯥꯏꯒꯦ ꯏꯇꯥꯎ꯫ ꯑꯩꯅ ꯄꯥꯝꯃꯤ ꯍꯥꯏꯕ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯑꯩꯒ ꯃꯥꯏꯀꯩ ꯆꯥꯟꯅꯗꯦ ꯍꯥꯏ꯫ ꯑꯩ ꯃꯊꯥ ꯁꯥꯕꯗ ꯌꯥꯗ꯭ꯔꯦ, ꯆꯥꯛ ꯆꯥꯕꯁꯨ ꯌꯥꯗ꯭ꯔꯦ, ꯇꯨꯝꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯁꯦ꯫ ꯄꯥꯔꯤꯗꯨ ꯃꯇꯝ ꯄꯨꯝꯕꯗ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯅꯣꯡꯌꯥꯏꯒꯤ ꯄꯨꯛꯅꯤꯡ ꯆꯥꯎꯊꯣꯛꯅꯕ ꯋꯥ ꯀꯌꯥ ꯍꯥꯏꯔꯒ ꯂꯥꯛꯄꯅꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯃꯍꯥꯛꯀꯤ ꯃꯇꯥꯎꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯏꯇꯥꯎ, ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯈꯟꯒꯅꯨ꯫ ꯃꯥꯏꯀꯩ ꯆꯥꯟꯅꯕ ꯆꯥꯟꯅꯗꯕ ꯍꯥꯏꯕꯗꯨꯕꯨ ꯀꯩꯅꯣ? ꯕꯤꯙꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯨꯕ ꯀꯔꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯄꯅꯤ꯫ ꯑꯔꯥꯟꯕꯗ ꯇꯧꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯨꯒꯤꯗꯃꯛ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ? ꯑꯗꯨꯕꯨ ꯏꯄꯨꯅ ꯍꯥꯏꯕ ꯋꯥꯗꯤ ꯌꯥꯝꯅ ꯆꯨꯝꯒꯟꯕꯅꯤ꯫ ꯑꯩꯅ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯆꯣꯡꯊꯣꯛꯇꯨꯅ ꯋꯥ ꯉꯥꯡꯕꯁꯨ ꯉꯝꯗꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯏꯇꯥꯎ, ꯅꯪ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯃꯁꯛꯇꯤ ꯎꯕ ꯌꯥꯎꯈ꯭ꯔꯕꯣ? ꯌꯥꯎꯗ꯭ꯔꯤ꯫ ꯑꯩꯅ ꯇꯥꯕꯗꯗꯤ ꯃꯍꯥꯛꯀꯨꯝꯅ ꯐꯖꯕ ꯏꯪ ꯇꯞꯄ ꯑꯅꯤ ꯁꯨꯗꯦ꯫ ꯄꯨꯛꯆꯦꯜꯁꯨ ꯌꯥꯝꯅ ꯆꯥꯎꯏ ꯍꯥꯏ꯫ ꯊꯃꯣꯏ ꯁꯦꯡꯅ ꯃꯇꯦꯡ ꯅꯤꯔꯕꯗꯤ ꯗꯥꯟ ꯇꯧꯕꯗ ꯄꯥꯝꯃꯨꯕ ꯂꯩꯇꯦꯁꯨ ꯍꯥꯏꯅꯩ꯫ ꯄꯥꯔꯤꯗꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ꯫ ꯏꯄꯨꯗꯗꯤ ꯀꯩꯝꯇ ꯍꯥꯏꯔꯨꯔꯅꯨ꯫ ꯇꯨꯃꯤꯟꯅ ꯗꯨꯠ ꯑꯃ ꯊꯥꯗꯨꯅ ꯆꯥꯛꯅꯤꯕ ꯁꯥꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯠꯍꯜꯂꯁꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯛꯇꯣ ꯇꯁꯦꯡꯅ ꯐꯖꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯄꯨ ꯏꯇꯥꯎꯗ ꯑꯩꯅ ꯁꯣꯏꯗꯅ ꯁꯤꯟꯅꯒꯅꯤ꯫ ꯃꯗꯨ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯀꯣꯛꯁꯦ ꯏꯇꯥꯎꯗ ꯄꯤꯒꯅꯤ꯫ ꯅꯤꯡꯊꯧꯗꯨ ꯄꯥꯔꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯄꯦꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯥꯎꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯁꯨ ꯍꯌꯦꯡ ꯉꯟꯅ ꯍꯧꯒꯠꯀꯗꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯂꯩꯍꯧꯔꯣ, ꯑꯩ ꯆꯠꯂꯒꯦ꯫ ꯍꯣꯏ ꯏꯇꯥꯎ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯍꯥꯛꯀꯤ ꯂꯩꯐꯝꯗ ꯂꯥꯛꯏ꯫ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯅ ꯊꯥꯡꯇꯣꯛꯇꯨꯅ ꯊꯝꯂꯤꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯃꯌꯥꯝ ꯑꯗꯨ ꯁꯤꯠ ꯅꯥꯟꯅ ꯆꯥꯊꯣꯛꯇꯨꯅ ꯐꯃꯨꯡꯗ ꯄꯣꯊꯥꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯄꯥꯔꯤ ꯃꯈꯣꯏ ꯑꯅꯤ ꯇꯥꯟꯅꯗꯨꯅ ꯑꯔꯣꯟꯕ ꯗꯨꯠ ꯑꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯊꯥꯅꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯅꯣꯡꯌꯥꯏꯅ, ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯑꯅꯤꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕꯗꯤ ꯆꯤꯊꯤ ꯑꯁꯦ ꯔꯥꯖꯀꯨꯃꯥꯔꯤꯗ ꯎꯠꯂꯨꯀꯣ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯁꯣꯏꯗꯅꯕ ꯇꯧꯖꯒꯦ꯫ ꯁꯣꯝ ꯅꯥꯀꯟꯗꯅ ꯔꯥꯖꯀꯨꯃꯥꯔꯤ ꯁꯅꯥ ꯅꯤꯡꯊꯤꯅ ꯏꯔꯨꯖꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯩꯒꯤ ꯃꯅꯥꯅ ꯁꯦꯝꯕ ꯃꯅꯝ ꯅꯨꯡꯁꯤꯕ ꯃꯍꯤꯅ ꯃꯁꯥꯗꯨ ꯇꯩꯔꯤ꯫ ꯃꯅꯥꯏꯅꯨꯕꯤ ꯑꯃꯅ, ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯐꯖꯕ ꯑꯁꯤꯗꯤ ꯀꯔꯤꯒ ꯑꯃꯨꯛ ꯆꯥꯡꯗꯝꯅꯔꯨꯅꯤ? ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯅꯦ, ꯊꯪꯅꯕ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯀꯌꯥꯅ ꯂꯣꯏꯅꯕꯤ ꯑꯣꯏꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯥꯏꯅꯨꯕꯤ ꯃꯌꯥꯝꯗ ꯅꯣꯛꯂꯤ꯫ ꯁꯅꯥꯁꯨ ꯃꯥꯕꯨ ꯊꯥꯒꯠꯄ ꯑꯗꯨ ꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯕꯗꯤ ꯐꯥꯎꯔꯤꯕꯅꯤ꯫ ꯂꯥꯛꯂꯤꯕ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯃꯁꯛ ꯐꯖ ꯐꯖꯕ ꯌꯥꯝ ꯌꯥꯎꯏ꯫ ꯑꯩꯈꯣꯏꯗꯤ ꯉꯥꯎꯔꯒ ꯆꯠꯇꯣꯔꯦ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤꯅꯗꯤ ꯀꯔꯤꯁꯨ ꯊꯧꯑꯣꯏꯕꯤꯗꯦ꯫ ꯁꯅꯥꯅ ꯈꯨꯝꯂꯛꯏ꯫ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯒꯤ ꯑꯣꯏꯖꯕꯗ ꯉꯥꯎꯕꯅꯤ꯫ ꯃꯈꯣꯏꯅ ꯑꯩꯒꯤ ꯐꯖꯕ ꯑꯁꯤ ꯈꯛꯇꯗ ꯀꯜꯂꯛꯄꯅꯤ꯫ ꯑꯩꯅ ꯊꯤꯔꯝꯂꯕꯗꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯍꯥꯏꯖꯕ ꯂꯥꯛꯂꯝꯂꯣꯏ꯫ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯅꯨꯄꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯃꯍꯥꯛꯅꯤ ꯑꯩꯅ ꯉꯥꯏꯔꯤꯕꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯗꯨ ꯍꯧꯒꯠꯂꯒ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯥꯏꯅꯨꯕꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯨ ꯂꯣꯏꯅ ꯊꯥꯗꯣꯛꯂꯒ ꯁꯅꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ꯫ ꯅꯨꯄꯤ ꯈꯛꯇꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯗꯔꯕꯥꯔ ꯑꯃꯁꯨ ꯇꯣꯉꯥꯟꯅ ꯁꯥꯏ꯫ ꯁꯅꯥꯅ ꯃꯀꯣꯛ ꯊꯪꯕ ꯐꯝ ꯄꯥꯏꯗꯨꯅ ꯃꯈꯣꯏ ꯂꯩꯕꯥꯛꯀꯤ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯃꯐꯝ ꯀꯌꯥꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯛꯅꯤꯕ ꯅꯨꯄꯥ ꯑꯅꯤ ꯂꯥꯛꯄꯗꯨ ꯁꯅꯥꯅ ꯂꯥꯞꯅ ꯎꯔꯝꯃꯤ꯫ ꯃꯈꯣꯏꯗꯨ ꯌꯦꯡꯕꯗ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯅ ꯌꯦꯡꯁꯤꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯑꯃꯒꯨꯝꯅ ꯎꯏ꯫ ꯊꯣꯉꯥꯛꯄ ꯅꯨꯄꯥ ꯑꯗꯨꯅ, ꯀꯗꯥꯏꯗꯒꯤ ꯑꯉꯥꯎꯕꯁꯤꯡꯅꯣꯅꯤ ꯁꯤꯅ? ꯆꯠꯂꯨ, ꯁꯤꯗꯤꯅꯦ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯅꯤ꯫ ꯅꯈꯣꯏꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯅꯨꯡꯗ ꯆꯪꯍꯜꯂꯛꯀꯗꯧꯔꯤꯕꯅꯣ? ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ, ꯃꯍꯥꯁꯣꯏ, ꯑꯩꯈꯣꯏ ꯑꯉꯥꯎꯕ ꯅꯠꯇꯦ꯫ ꯐꯤꯖꯣꯜ ꯑꯁꯤꯅ ꯌꯥꯝꯅ ꯃꯣꯠꯈꯤꯕꯅ ꯑꯩꯈꯣꯏꯕꯨ ꯑꯉꯥꯎꯕ ꯃꯥꯟꯕꯅꯤ꯫ ꯉꯥꯎꯗꯤ ꯉꯥꯎꯗꯕ ꯑꯣꯏꯔꯦ꯫ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯂꯝ ꯑꯁꯤꯗ ꯁꯅꯥ ꯀꯧꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯂꯩ ꯍꯥꯏ꯫ ꯃꯍꯥꯛ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯏ ꯍꯥꯏ꯫ ꯃꯉꯣꯟꯗꯒꯤ ꯃꯇꯦꯡ ꯅꯤꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕ ꯑꯁꯦ ꯀꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯨꯅꯤ ꯑꯃꯅ ꯊꯥꯔꯛꯄꯅꯤ꯫
ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯔꯥꯖꯀꯨꯃꯥꯔꯤꯗꯒꯤ ꯚꯤꯈ꯭ꯌꯥ ꯅꯤꯕ ꯂꯥꯛꯆꯕꯅꯤ꯫ ꯑꯣ, ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯐꯩ꯫ ꯆꯥꯎꯕꯅꯤ, ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕꯅꯤ꯫ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯣ꯫ ꯑꯩ ꯍꯥꯟꯅ ꯃꯅꯨꯡꯗ ꯆꯪꯂꯒ ꯆꯪꯕ ꯌꯥꯅꯤ ꯌꯥꯔꯣꯏ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯍꯪꯂꯨꯈꯤꯒꯦ꯫ ꯍꯣꯏ, ꯐꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨ ꯗꯔꯕꯥꯔ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯦ꯫ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯅꯔꯤꯕ ꯑꯗꯨ ꯁꯅꯥꯅ ꯂꯥꯞꯅ ꯎꯔꯤꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯆꯪꯂꯛꯄꯗꯨꯁꯨ ꯁꯅꯥꯅ ꯎꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯃꯁꯛ ꯈꯪꯗꯕ ꯆꯥꯛꯅꯤꯕ ꯈꯔ ꯔꯥꯖꯀꯨꯃꯥꯔꯤꯗꯒꯤ ꯚꯤꯈ꯭ꯌꯥ ꯅꯤꯕ ꯂꯥꯛꯂꯤ꯫ ꯃꯅꯨꯡꯗ ꯆꯪꯍꯜꯂꯛꯀꯗ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯑꯁꯨꯝꯅ ꯂꯥꯏꯔꯕ ꯃꯤꯕꯨ ꯂꯩꯔꯤꯕ꯭ꯔꯥꯅꯦ? ꯃꯈꯣꯏ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯍꯥꯏꯕꯃꯛꯇꯤ ꯈꯪꯖꯗ꯭ꯔꯦ꯫ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯗꯤ ꯃꯥꯟꯗꯦ꯫ ꯑꯁꯣꯟ ꯃꯈꯥꯔꯣꯝꯗꯒꯤ ꯂꯥꯛꯄ ꯃꯤꯗꯤ ꯃꯥꯜꯂꯦ꯫ ꯆꯪꯍꯜꯂꯣ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯥꯊꯪ ꯄꯤꯈꯤꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯗꯔꯕꯥꯔ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯇꯤꯜꯂꯤꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯈꯣꯏꯒꯤ ꯁꯦꯒꯥꯏꯕ ꯐꯤꯖꯣꯜ ꯑꯗꯨꯗ ꯍꯩꯅꯗꯕ ꯎꯠꯂꯤ꯫ ꯁꯅꯥꯅ, ꯃꯌꯥꯝ ꯂꯥꯡꯕꯤꯒꯅꯨ, ꯇꯨꯃꯤꯟꯅ ꯂꯩꯌꯨ꯫ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯕꯁꯤꯗ ꯏꯟꯗ꯭ꯔꯕꯗꯤ ꯑꯩꯅ ꯄꯤꯕ ꯗꯟꯗꯤꯗꯤ ꯅꯈꯣꯏ ꯅꯁꯥꯅ ꯌꯥꯅ ꯂꯧꯒꯗꯕꯅꯤ꯫ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯀꯅꯥꯁꯨ ꯃꯈꯣꯜ ꯊꯣꯔꯛꯈꯤꯗ꯭ꯔꯦ꯫ ꯆꯥꯛꯅꯤꯕ ꯁꯥꯁꯤꯟꯅꯗꯨꯅ ꯂꯥꯛꯂꯤꯕ ꯗꯨꯠ ꯑꯅꯤ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯉꯥꯏꯍꯥꯛꯇꯤ ꯃꯤꯠꯌꯦꯡ ꯆꯣꯏꯈꯤꯗ꯭ꯔꯦ꯫ ꯅꯈꯣꯏ ꯀꯔꯤ ꯂꯝꯗꯒꯤ ꯂꯥꯛꯄꯅꯣ? ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯀꯅꯥꯅ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯅꯗꯨꯅ ꯂꯩ꯫ ꯃꯈꯣꯜ ꯌꯥꯝꯅ ꯇꯞꯅ ꯆꯤꯔꯣꯜ ꯇꯧꯅꯩ꯫ ꯑꯁꯦꯡꯕꯗꯤ ꯍꯥꯏꯕ ꯌꯥꯗꯦꯀꯣ? ꯗꯨꯠ ꯑꯃꯅ ꯑꯃꯨꯛ, ꯑꯩꯈꯣꯏ ꯑꯊꯥꯞꯄ ꯂꯝ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯨꯅꯤ ꯑꯃꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯂꯩꯕꯅꯤ꯫ ꯃꯉꯣꯟꯗꯒꯤ ꯅꯈꯣꯏꯅ ꯑꯄꯥꯝꯕ ꯚꯤꯈ꯭ꯌꯥ ꯅꯤꯕꯗ ꯁꯣꯏꯗꯅ ꯍꯥꯞꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯛꯆꯕꯅꯤ꯫ ꯍꯣꯏ, ꯐꯔꯦ꯫ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯕ ꯚꯤꯈ꯭ꯌꯥꯗꯨ ꯀꯔꯤꯅꯣ ꯍꯥꯏꯌꯨ꯫ ꯑꯩꯅ ꯄꯤꯕ ꯉꯝꯕ ꯑꯣꯏꯔꯗꯤ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯌꯥꯝꯅ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯄꯥꯝꯖꯗꯦ꯫ ꯁꯅꯥ ꯅꯠꯇ꯭ꯔꯒ ꯂꯨꯄꯥꯒꯤ ꯇꯣꯂꯥ ꯑꯃꯈꯛꯇ ꯄꯤꯕꯤꯌꯨ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯀꯔꯤ ꯅꯤꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯇꯨꯅ ꯂꯩꯔꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯣꯛꯊꯣꯔꯛꯏ꯫ ꯁꯅꯥ ꯇꯣꯂꯥ ꯑꯃꯈꯛꯀꯤ ꯅꯈꯣꯏꯅ ꯆꯤꯡꯁꯥꯡ ꯀꯌꯥ ꯂꯥꯟꯗꯨꯅ ꯂꯥꯛꯂꯤꯕ? ꯍꯩ, ꯅꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯀꯣꯅꯨꯡꯒꯤ ꯂꯟꯒꯩꯗꯒꯤ ꯁꯅꯥ ꯇꯣꯂꯥ 5 ꯄꯨꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯗ ꯄꯤꯌꯨ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯑꯄꯪꯕꯗꯤ ꯅꯠꯇꯦ꯫ ꯋꯥ ꯉꯥꯡꯅ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯅꯕꯁꯨ ꯐꯥꯎꯏ꯫ ꯃꯈꯣꯏ ꯑꯅꯤꯁꯤꯕꯨ ꯑꯁꯦꯡꯕ ꯚꯤꯈ꯭ꯌꯥ ꯅꯤꯕ ꯂꯥꯛꯂꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯑꯔꯣꯟ ꯑꯊꯨꯞ ꯈꯪꯅꯅꯕ ꯁꯥꯁꯤꯟꯅꯕ ꯆꯥꯛꯅꯤꯕ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ? ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯤꯠꯌꯦꯡ ꯊꯝꯐꯝ ꯈꯪꯂꯛꯇ꯭ꯔꯦ꯫ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯃꯀꯣꯛ ꯂꯩꯈꯥ ꯇꯥꯗꯨꯅ ꯈꯨꯔꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯥꯒꯠꯆꯔꯤ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯡꯒꯣꯜꯇꯃꯛ ꯑꯣꯏꯕꯤꯌꯨ꯫ ꯁꯅꯥꯗꯨ ꯐꯝꯗꯨꯅ ꯂꯩꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯍꯧꯒꯠꯂꯛꯂꯒ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯁꯅꯥ ꯂꯨꯄꯥ ꯂꯧꯕ ꯆꯠꯈꯤꯕ ꯅꯨꯄꯤꯗꯨ ꯆꯪꯂꯛꯇꯨꯅ ꯃꯀꯣꯛ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯁꯅꯥ ꯈꯔꯗꯨ ꯁꯤꯟꯅꯔꯝꯃꯤ꯫ ꯁꯅꯥꯁꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨ ꯂꯥꯜꯂꯦ ꯍꯥꯏꯅ ꯑꯃꯨꯛ ꯈꯟꯖꯔꯛꯏ꯫ ꯑꯁꯨꯛ ꯌꯥꯝꯅ ꯃꯣꯠꯄ, ꯁꯦꯒꯥꯏꯕ ꯐꯤꯖꯣꯜ ꯁꯦꯠꯂꯤꯕ ꯑꯁꯤꯅꯕꯨ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯀꯔꯤ ꯑꯔꯣꯟ ꯑꯊꯨꯞ ꯈꯪꯕ ꯉꯝꯗꯣꯔꯤꯕꯅꯣ? ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯅ ꯈꯜꯂꯤꯕꯁꯤꯅ ꯀꯔꯤꯅꯣ? ꯑꯁꯨꯝꯅ ꯃꯍꯥꯛ ꯑꯃꯨꯛ ꯐꯝꯊꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝ ꯇꯍꯥ-ꯇꯍꯥꯅ ꯁꯅꯥꯗꯨ ꯂꯧꯔꯒ ꯃꯀꯣꯛ ꯅꯣꯡꯈꯠꯂꯛꯂꯒ ꯆꯠꯀꯦ ꯍꯥꯏꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯂꯧꯁꯤꯡ ꯂꯩꯕꯤ ꯃꯤꯁꯤꯡ ꯅꯥꯁꯤꯡꯕꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯈꯧꯔꯤꯗ ꯁꯤꯔꯤꯕ ꯂꯤꯛꯇꯨ ꯎꯈ꯭ꯔꯦ꯫ ꯌꯥꯝꯅ ꯊꯨꯅ ꯂꯥꯎꯔꯛꯏ꯫ ꯅꯈꯣꯏ ꯑꯅꯤ ꯉꯥꯏꯈꯣ! ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯇꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯀꯟꯅ ꯂꯥꯎꯕ ꯑꯗꯨꯗ ꯃꯄꯥꯟꯗ ꯁꯟꯇ꯭ꯔꯤ ꯇꯥꯔꯝꯕ ꯂꯥꯟꯃꯤ ꯀꯌꯥ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯐꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯂꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ, ꯔꯥꯖꯀꯨꯃꯥꯔꯤ, ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯒꯦ? ꯑꯩꯈꯣꯏꯅ ꯗꯔꯕꯥꯔ ꯑꯁꯤꯒꯤ ꯀꯔꯝꯕ ꯅꯤꯇꯤ ꯅꯤꯌꯣꯝꯗ ꯑꯁꯣꯏꯕ ꯇꯧꯈ꯭ꯔꯒꯦ? ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯀꯩꯁꯨ ꯍꯥꯏꯗꯦ꯫ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯉꯛꯇ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯩꯅ ꯉꯁꯥꯏꯅ ꯅꯈꯣꯏ ꯑꯅꯤ ꯆꯥꯛꯅꯤꯕ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯂꯕꯅꯤ꯫ ꯑꯁꯨꯛ ꯂꯥꯞꯅ ꯂꯥꯛꯂꯒ ꯅꯈꯣꯏꯒꯤ ꯚꯤꯈ꯭ꯌꯥꯗꯣ ꯄꯤꯛꯃꯜꯂꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯕꯅꯤ꯫ ꯂꯤꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯅꯤ ꯑꯁꯦ ꯌꯥꯝꯅ ꯑꯇꯥꯡꯕ ꯃꯅꯤꯅꯤ꯫ ꯃꯁꯦ ꯑꯆꯝꯕ ꯃꯤ ꯑꯃꯅ ꯁꯤꯕ ꯉꯝꯕ ꯂꯤꯛ ꯅꯠꯇꯦ꯫ ꯅꯈꯣꯏ ꯀꯅꯥꯅꯣ? ꯀꯔꯝꯕ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯄꯅꯣ? ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯑꯁꯦꯡꯕꯅꯤ, ꯑꯩꯈꯣꯏ
ꯃꯃꯥꯡꯂꯣꯝꯗꯒꯤ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯅꯪꯗ꯭ꯔꯤꯉꯩ ꯁꯅꯥꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯑꯅꯤꯁꯦ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯨ ꯃꯁꯥꯗ ꯀꯔꯤ ꯈꯨꯠꯂꯥꯏ ꯌꯦꯞꯂꯛꯏ ꯍꯥꯏꯕ ꯌꯦꯡꯉꯨ ꯁꯤꯠ ꯅꯥꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯅꯥꯏ ꯑꯃꯅ ꯔꯥꯖꯀꯨꯃꯥꯔꯤ ꯃꯈꯣꯏꯗ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯌꯥꯎꯔꯛꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯈꯥꯎ ꯑꯁꯤꯗ ꯆꯤꯊꯤ ꯃꯥꯟꯕ ꯑꯃꯗꯤ ꯌꯥꯎꯔꯛꯏ ꯃꯁꯤꯗ ꯀꯔꯤ ꯃꯔꯣꯜ ꯏꯔꯛꯏ ꯍꯥꯏꯕꯗꯨ ꯄꯥꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯁꯅꯥꯅ ꯆꯤꯊꯤ ꯑꯗꯨ ꯃꯈꯨꯝ ꯍꯥꯡꯗꯣꯛꯂꯒ ꯃꯈꯣꯜ ꯊꯣꯛꯅ ꯄꯥꯏ ꯀꯔꯝꯕ ꯁꯪꯁꯥꯔꯒꯤ ꯀꯔꯝꯕ ꯋꯥꯈꯜꯗ ꯀꯔꯝꯕ ꯋꯥꯈꯜꯒꯤ ꯀꯔꯝꯕ ꯃꯤꯀꯨꯞꯇ ꯀꯔꯝꯕ ꯃꯤꯀꯨꯞꯀꯤ ꯀꯔꯝꯕ ꯃꯤꯅꯣꯛꯇ ꯕꯁꯟꯇ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯖꯔꯛꯄꯅꯤ ꯌꯧꯔꯛꯂꯕꯁꯨ ꯔꯤꯇꯨ ꯑꯁꯦ ꯂꯣꯏꯈꯤꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕꯅ ꯍꯦꯜꯂꯤ ꯈꯨꯠꯁꯨ ꯈꯣꯡꯁꯨ ꯌꯥꯎꯗꯅ ꯆꯠꯂꯤꯕꯅꯤ ꯃꯥꯂꯦꯝꯒꯤ ꯈꯣꯡꯆꯠꯇꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯇꯨꯡꯑꯣꯏꯅꯅ ꯂꯣꯏꯅꯗꯨꯅ ꯆꯠꯃꯤꯟꯅꯁꯤ ꯅꯪ ꯑꯩ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯂꯤ ꯄꯨꯟꯅ ꯆꯤꯊꯤꯒꯤ ꯋꯥꯔꯣꯜ ꯑꯁꯤ ꯀꯅꯥꯅ ꯏꯔꯛꯄꯅꯣ ꯏꯅꯤꯡꯊꯧꯅ ꯏꯔꯛꯄꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯆꯤꯊꯤ ꯑꯁꯤ ꯄꯤꯕ ꯂꯥꯛꯄꯗ ꯆꯥꯛꯅꯤꯕ ꯑꯃꯒꯤ ꯁꯛꯐꯝ ꯂꯧꯗꯨꯅ ꯂꯥꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯁꯤꯕ ꯀꯤꯗꯕ꯭ꯔꯥ ꯏꯅꯤꯡꯊꯧꯅ ꯅꯍꯥꯛꯀꯤ ꯁꯛꯇꯝꯗꯃꯛ ꯈꯪꯂꯒ ꯍꯜꯂꯛꯑꯣ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤ ꯆꯥꯛꯅꯤꯕ ꯅꯠꯇꯦ ꯍꯥꯏꯅ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯎ ꯃꯗꯨꯗ ꯊꯥꯖꯗ꯭ꯔꯕꯗꯤ ꯆꯤꯊꯤ ꯑꯁꯤ ꯎꯠꯇꯨꯅ ꯌꯦꯡꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯆꯤꯊꯤ ꯑꯗꯨ ꯏꯔꯛꯂꯤꯕ ꯆꯦ ꯑꯗꯨ ꯑꯆꯝꯕ ꯆꯦ ꯅꯠꯇꯦ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯈꯛꯇꯗ ꯂꯩꯕ ꯆꯦ ꯃꯈꯜꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯁꯅꯥꯁꯨ ꯊꯥꯖꯔꯦ ꯑꯩꯕꯨ ꯄꯥꯝꯂꯕꯗꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤ ꯊꯥꯔꯛꯄ ꯀꯩꯗꯧꯏ ꯑꯩꯅ ꯌꯥꯕꯒꯤ ꯋꯥꯐꯝꯁꯨ ꯂꯩꯔꯣꯏ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯂꯕꯗꯤ ꯅꯀꯣꯛ ꯂꯩꯈꯥ ꯇꯥꯒꯅꯤ ꯑꯩꯈꯣꯏ ꯌꯥꯔꯦ ꯃꯈꯣꯏ ꯑꯅꯤꯁꯦ ꯂꯥꯞꯅ ꯄꯨꯊꯣꯛꯈ꯭ꯔꯣ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯌꯥꯝꯅ ꯀꯨꯏꯅ ꯊꯝꯂꯅꯨ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯉꯛꯁꯝ ꯄꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯥꯎꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟꯗ ꯂꯥꯛꯇꯅ ꯏꯟꯊꯣꯔꯛꯏ ꯍꯟꯗꯛ ꯃꯨꯛꯀ ꯂꯥꯛꯑꯗꯤ ꯅꯊꯣꯏ ꯃꯥꯡꯉꯦ ꯈꯪꯉꯨ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯔꯤꯁꯨ ꯍꯥꯏꯅꯗꯅ ꯃꯈꯣꯏꯅ ꯁꯒꯣꯜ ꯊꯝꯂꯝꯕ ꯃꯅꯥꯛ ꯑꯗꯨ ꯐꯥꯎꯕ ꯆꯦꯜꯂꯛꯂꯝꯃꯤ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯄꯗ ꯃꯇꯨꯡꯗ ꯂꯥꯟꯃꯤ ꯏꯅꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯌꯦꯡꯉꯤ ꯃꯔꯩꯕꯥꯛ ꯅꯛꯁꯤꯜꯂꯛꯂꯕꯗ ꯍꯤꯡꯂꯅꯤ ꯈꯪꯂꯛꯏ ꯑꯁ ꯑꯩꯗꯤ ꯉꯁꯤꯅ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯤꯁꯤꯅꯤ ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨꯅꯦ ꯉꯁꯥꯏ ꯑꯩꯒꯤ ꯂꯤꯛꯁꯤꯗ ꯃꯥꯅ ꯄꯥꯏꯔꯒ ꯌꯦꯡꯂꯛꯄꯗꯣ ꯑꯩ ꯀꯌꯥꯝ ꯄꯥꯈꯠꯂꯤ ꯈꯪꯕ꯭ꯔꯥ ꯃꯇꯨꯡ ꯃꯅꯥꯎ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯃꯤꯒꯤ ꯃꯈꯥꯗ ꯂꯩꯔꯨꯔꯕꯅꯤꯅ ꯇꯧꯕ ꯇꯥꯕꯅꯤ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯁꯨ ꯑꯃꯨꯛ ꯐꯨꯒꯦ ꯍꯥꯠꯀꯦ ꯍꯥꯏꯔꯛꯀꯅꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯁꯒꯣꯜ ꯊꯧꯔꯒ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯇꯍꯥ ꯇꯍꯥ ꯆꯪꯂꯛꯇꯨꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯅꯈꯣꯏꯕꯨ ꯈꯤꯇꯪ ꯐꯖꯅ ꯌꯦꯡꯂꯒ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯑꯩꯅ ꯆꯤꯊꯤꯗꯨ ꯄꯤꯔꯝꯗ꯭ꯔꯕꯗꯤ ꯑꯗꯨꯝ ꯅꯊꯣꯏ ꯃꯥꯡꯕ ꯇꯥꯔꯕ꯭ꯔꯣ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯁꯨ ꯚꯥꯞ ꯑꯣꯏꯍꯧꯗꯕꯅꯤ ꯈꯨꯠꯇ ꯈꯣꯡꯗ ꯁꯤꯕ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯗꯤ ꯂꯣꯏꯅ ꯂꯧꯊꯣꯛꯂꯒ ꯃꯐꯝ ꯆꯥꯅ ꯂꯣꯠꯁꯤꯜꯂꯝꯂꯒ ꯊꯅꯝꯕꯅꯤ ꯑꯗꯨꯕꯨ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯑꯁꯤꯗꯤ ꯂꯧꯊꯣꯛꯄ ꯀꯥꯎꯈ꯭ꯔꯦ ꯐꯔꯦ ꯐꯔꯦ ꯅꯈꯣꯏ ꯑꯅꯤꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯥꯛꯄꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯃꯁꯛꯇꯨꯗꯤ ꯀꯝꯗꯧꯏ ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯑꯁꯤ ꯆꯨꯝꯕ꯭ꯔꯥ ꯏꯅꯤꯡꯊꯧ ꯐꯖꯕꯒꯤꯗꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯒꯤ ꯍꯦꯜꯂꯝꯒꯅꯤ ꯁꯛ ꯈꯛꯇ ꯅꯠꯇꯅ ꯐꯤꯕꯝ ꯃꯨꯔꯇꯤ ꯋꯥ ꯉꯥꯡꯕꯗ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯔꯥꯖꯀꯨꯃꯥꯔꯤꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯃꯤ ꯑꯩꯈꯣꯏꯁꯨ ꯃꯍꯥꯛꯄꯨ ꯎꯕꯗ ꯉꯥꯎꯔꯤ ꯄꯣꯠꯅꯤꯗ ꯏꯅꯤꯡꯊꯧ ꯀꯔꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗ ꯃꯤꯅꯥꯏ ꯅꯪꯅ ꯑꯗꯨꯝꯅ ꯈꯟꯕꯗꯤ ꯀꯔꯤ ꯅꯇꯤꯛ ꯂꯩ ꯗꯨꯠ ꯑꯗꯨ ꯌꯥꯝꯅ ꯁꯤꯡꯉꯤ ꯑꯃꯨꯛ ꯁꯦꯝꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯅꯠꯇꯦ ꯅꯅꯥꯏ ꯂꯥꯟꯖꯔꯤ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯆꯪꯈꯣꯜꯂꯤ ꯌꯦꯡꯕꯗ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗ ꯉꯥꯎꯗꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯐꯖꯕ ꯍꯥꯏꯕꯁꯤꯗꯕꯨ ꯄꯥꯝꯗꯕ ꯀꯅꯥꯕꯨ ꯂꯩꯕꯒꯦ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯑꯩꯅ ꯄꯥꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯆꯗꯦ ꯏꯅꯤꯡꯊꯧꯁꯨ ꯁꯛꯇ ꯆꯨꯗ ꯀꯔꯤꯁꯨ ꯋꯥꯠꯇꯦ ꯃꯍꯥꯛꯀ ꯄꯥꯕꯗ ꯆꯞ ꯆꯥꯕ ꯅꯤꯡꯊꯧꯗꯤ ꯏꯅꯤꯡꯊꯧ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯅꯣꯡꯌꯥꯏꯗꯨ ꯄꯪꯕꯅ ꯗꯨꯠ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇꯨ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯄꯨꯗꯨꯅ ꯁꯥꯟꯅꯕꯤꯔꯦ ꯍꯣꯏ ꯑꯗꯨꯗꯤ ꯐꯔꯦ ꯅꯈꯣꯏ ꯑꯅꯤꯁꯨ ꯋꯥꯔꯝꯂꯅꯤ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯨꯔꯣ ꯃꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯗꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯑꯆꯧꯕ ꯃꯤꯡꯁꯦꯜꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯌꯦꯡꯕ ꯁꯥꯟꯅꯔꯤ ꯑꯩꯁꯦ ꯐꯗꯤ ꯐꯖꯕꯖꯥꯠꯅꯤ ꯑꯁꯥꯡꯕ ꯁꯝ ꯑꯁꯤꯕꯨ ꯄꯨꯟꯈꯠꯄꯅ ꯐꯔꯤꯔꯥ ꯊꯥꯗꯣꯛꯄꯅ ꯐꯔꯤꯔꯥ ꯑꯅꯤꯃꯛ ꯏꯐꯗ ꯐꯖꯩꯗ ꯃꯍꯥꯛ ꯌꯥꯝ ꯊꯨꯅ ꯗꯔꯕꯥꯔꯗ ꯂꯥꯛꯏ ꯐꯝꯅꯥꯏꯕ ꯀꯌా ꯑꯃꯅ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯂꯥꯛꯄꯒ ꯃꯅꯥꯛꯇ ꯐꯝꯕ ꯑꯍꯜ ꯑꯃꯅ ꯍꯪꯂꯛꯏ
ꯏꯅꯤꯡꯊꯧ ꯀꯔꯤ ꯑꯆꯤꯟꯕ ꯊꯕꯛ ꯂꯩꯕꯒꯤꯅꯣ ꯉꯁꯤꯗꯤ ꯗꯔꯕꯥꯔꯗ ꯊꯦꯡꯅ ꯂꯥꯛꯄꯤꯕꯗꯤ ꯅꯤꯡꯊꯧꯗꯣ ꯈꯅꯥꯎ ꯁꯦꯝꯗꯨꯅ ꯈꯔ ꯄꯣꯡꯅ ꯉꯥꯡꯂꯛꯏ ꯑꯩꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛ ꯈꯔ ꯂꯩꯕ ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯁꯨ ꯋꯥ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯔ ꯈꯪꯍꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯀꯌꯥꯗꯒꯤ ꯃꯤꯍꯨꯠ ꯀꯌꯥ ꯂꯥꯛꯇꯨꯅ ꯀꯔꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯏ ꯑꯋꯥꯠ ꯑꯄꯥꯒꯤ ꯃꯔꯝꯗ ꯇꯥꯟꯅꯕ ꯂꯥꯛꯄꯅꯤ ꯉꯁꯥꯏꯗꯒꯤ ꯅꯤꯡꯊꯧ ꯉꯥꯏꯔꯛꯄꯅꯤ ꯂꯥꯛꯂꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯉꯥꯡꯂꯛꯂꯤꯕ ꯑꯗꯨ ꯇꯥꯕꯗ ꯏꯄꯦꯟ ꯄꯦꯟꯅꯗ꯭ꯔꯦ ꯅꯣꯡꯌꯥꯏꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯉꯁꯤꯒꯤꯗꯤ ꯗꯔꯕꯥꯔ ꯐꯝꯂꯔꯣꯏ ꯑꯊꯥꯞꯄ ꯃꯐꯝꯗꯒꯤ ꯂꯥꯛꯂꯤꯕ ꯐꯝꯅꯥꯏꯕꯁꯤꯡ ꯏꯃꯨꯡꯗ ꯍꯟꯕꯤꯈ꯭ꯔꯣ ꯍꯌꯦꯡ ꯑꯣꯏꯅ ꯉꯟꯅ ꯂꯥꯛꯄꯤꯔꯣ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯀꯅꯥꯅ ꯍꯤꯛꯇꯣꯛꯄ ꯉꯝꯒꯅꯤ ꯃꯈꯣꯏ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ ꯃꯔꯨ ꯑꯣꯏꯕ ꯃꯈꯣꯏ ꯈꯔꯈꯛ ꯅꯤꯡꯊꯧꯅ ꯂꯩꯍꯧꯀꯣ ꯍꯥꯏꯅ ꯊꯝꯂꯝꯃꯤ ꯅꯣꯡꯌꯥꯏꯅ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯦ ꯑꯩ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯦ ꯑꯄꯪꯕ ꯑꯃꯒꯨꯝꯅ ꯑꯩꯒꯤ ꯅꯤꯡꯖꯔꯛꯄ ꯋꯥꯈꯜ ꯄꯨꯝꯕ ꯂꯦꯝꯅ ꯃꯥꯡꯕꯗꯤ ꯌꯥꯔꯣꯏ ꯑꯩꯒꯤ ꯗꯥꯂꯣꯏꯒꯤ ꯃꯔꯝꯗ ꯑꯩꯅ ꯃꯃꯥꯡꯗ ꯍꯧꯗꯣꯛꯈꯤꯕ ꯑꯗꯣ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯑꯩ ꯃꯍꯥꯛꯀ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯅ ꯂꯦꯞꯂꯦ ꯃꯁꯤꯗ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯌꯦꯠꯂꯛꯇꯅꯕ ꯍꯥꯏꯖꯔꯤ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ ꯅꯣꯡꯌꯥꯏꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯛꯏ ꯏꯄꯨꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯩꯒꯤ ꯏꯄꯥꯅ ꯋꯥꯔꯤ ꯂꯤꯕꯗꯒꯤ ꯂꯣꯏꯅ ꯈꯪꯖꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯄꯨꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ ꯃꯤꯠ ꯅꯥ ꯁꯦꯡꯂꯛꯇꯕꯒꯤ ꯋꯥꯈꯜꯁꯨ ꯃꯃꯨꯠ ꯇꯥꯅ ꯈꯟꯕ ꯉꯝꯂꯝꯂꯔꯣꯏ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯁꯤꯗ ꯀꯅꯥꯅꯁꯨ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯔꯛꯀꯅꯨ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯣꯟꯅ ꯅꯠꯇ꯭ꯔꯒ ꯐꯣꯡꯅ ꯋꯥ ꯉꯥꯡꯅꯕ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯌꯦꯛꯅꯕ ꯑꯃꯒꯨꯝ ꯂꯧꯔꯛꯀꯅꯤ